ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯃꯌꯥꯝꯗ ꯀꯣꯟꯇꯦꯟ ꯈꯤꯇꯪ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯆꯩꯅꯥꯅ ꯅꯦꯄꯥꯜꯒꯤ ꯚꯤꯂꯦꯖ ꯑꯃꯗ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯏꯔꯨꯕ ꯅꯦꯄꯥꯂꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯆꯩꯅꯥꯅ ꯅꯦꯄꯥꯜꯒꯤ ꯔꯨꯏ ꯚꯤꯂꯦꯖꯇ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯨꯕ ꯅꯦꯄꯥꯂꯤ ꯖꯔꯅꯦꯂꯤꯁ ꯕꯥꯂꯥꯔꯥꯝ ꯕꯅꯤꯌꯥ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 40ꯔꯣꯝ ꯁꯨꯔꯕ ꯖꯔꯅꯦꯂꯤꯁ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯟꯗꯨꯗ ꯂꯩꯕ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛ ꯑꯦꯔꯤꯌꯥꯒ ꯃꯅꯥꯛ ꯅꯛꯅꯕ ꯕꯒꯥꯝꯇꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯁꯤꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯕꯤꯝꯄꯦꯗꯤꯗ ꯂꯩꯕ ꯑꯦꯔꯤꯌꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯀꯤ ꯇꯤꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯖꯔꯅꯦꯂꯤꯁ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜꯗꯒꯤ ꯂꯧꯈꯠꯂꯒ ꯍꯩꯇꯥꯎꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛꯇ ꯊꯥꯈ꯭ꯔꯦ꯫ ꯅꯦꯄꯥꯂꯤ ꯖꯔꯅꯦꯂꯤꯁ ꯕꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯥꯜꯈꯨ ꯇꯣꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯆꯠꯇꯨꯅ ꯂꯩꯍꯧꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯂꯣꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯔꯅꯦꯂꯤꯁ ꯑꯁꯤꯒꯤ ꯂꯤꯈꯨꯟ ꯂꯤꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯐꯣꯇꯣ ꯑꯃꯁꯨ ꯃꯁꯥꯗ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯔꯅꯦꯂꯤꯁ ꯕꯥꯅꯤꯌꯥꯅꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯀꯇꯃꯗꯨ ꯄꯣꯁꯠꯀꯤ ꯋꯥꯔꯣꯜ ꯑꯗꯨ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯔꯅꯦꯂꯤꯁ ꯕꯥꯅꯤꯌꯥ ꯀꯥꯟꯇꯤꯄꯨꯔ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯐꯣꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯔꯨꯑꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯄꯥꯎ ꯏꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯒꯚꯔꯅꯔ ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯛ ꯁꯟꯅ ꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯣꯔꯈꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯔꯨꯏ ꯚꯤꯂꯦꯖꯇ ꯂꯝ ꯈꯣꯞꯆꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯏꯔꯝꯈꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯅꯦꯄꯥꯜꯒꯤ ꯃꯔꯤꯗ ꯐꯠꯆꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯔꯅꯦꯂꯤꯁ ꯑꯁꯤ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯅꯦꯄꯥꯜꯒꯤ ꯃꯔꯛꯇ ꯀꯂꯥꯄꯅꯤ, ꯂꯤꯄꯨꯂꯦꯈ ꯑꯃꯗꯤ ꯂꯤꯃꯤꯄ꯭ꯌꯥꯗꯨꯔꯥꯅꯆꯤꯡꯕ ꯃꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯞꯇ ꯌꯦꯠꯅꯕ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯄꯗ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯃꯦꯘꯥꯂꯌꯥꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯣꯛ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠꯁꯤꯗ ꯑꯣꯛ 23 ꯁꯤꯈꯤꯕꯒꯤ ꯃꯇꯨꯡ ꯃꯦꯘꯥꯂꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯑꯣꯛ ꯄꯨꯁꯤꯜꯂꯛꯄ ꯊꯤꯡꯂꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯤꯁꯇꯣꯟ ꯇꯤꯟꯁꯣꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯣꯛ 69 ꯁꯤꯈꯤꯕꯒꯤ ꯃꯅꯨꯡꯗ 23ꯗꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯁꯤꯕꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅ ꯁꯤꯕꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯑꯣꯛ 23ꯗꯨ ꯁ꯭ꯇꯦꯠꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 4 ꯏꯁ ꯈꯥꯁꯤ ꯍꯤꯜꯁ, ꯔꯤꯕꯣꯏ, ꯋꯦꯁꯠ ꯖꯦꯟꯇꯤꯌꯥ ꯍꯤꯜꯁ ꯑꯃꯁꯨꯡ ꯋꯦꯁꯠ ꯈꯥꯁꯤ ꯍꯤꯜꯁꯀꯤ ꯈꯨꯟ 12ꯗ ꯁꯤꯈꯤꯕꯅꯤ꯫ ꯂꯥꯏꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯄ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯁꯤꯡ ꯑꯁꯤꯗ ꯑꯣꯛ ꯍꯥꯠꯄ ꯑꯃꯁꯨꯡ ꯆꯥꯕꯁꯨ ꯊꯤꯡꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯈ꯭ꯔꯕ ꯑꯇꯣꯞꯄ ꯑꯣꯛ 94ꯗꯨꯒꯤ ꯁꯦꯝꯄꯜꯁꯤꯡꯁꯨ ꯂꯧꯔꯦ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗ꯭ꯔꯤ ꯑꯃꯁꯨꯡ ꯚꯦꯇꯦꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯇꯤꯟꯁꯣꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯂꯥꯏꯅꯥ ꯑꯁꯤ ꯑꯣꯛ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯁꯤꯈ꯭ꯔꯕ ꯌꯨꯝꯂꯣꯟꯅꯕ ꯑꯁꯥꯝꯗꯒꯤ ꯆꯪꯂꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯆꯤꯡꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯑꯣꯛ ꯄꯨꯁꯤꯜꯂꯛꯄ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯊꯤꯡꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯁ꯭ꯇꯦꯠꯁꯤꯗ ꯂꯥꯏꯅꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯒꯚꯔꯟꯃꯦꯟꯠꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯇꯛꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯒꯨꯝ ꯉꯔꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯟꯔꯥꯗ ꯀꯦ ꯁꯪꯃꯥꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡꯗꯁꯨ ꯏꯁꯨ ꯑꯁꯤ ꯈꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄ꯭ꯂꯦꯟ ꯑꯃ ꯑꯁꯨꯛꯄ ꯎꯃꯪꯗ ꯀꯥꯏꯈ꯭ꯔꯦ꯫ ꯄꯦꯁꯦꯟꯖꯔ 4 ꯄꯨꯗꯨꯅ ꯄꯥꯏꯕ ꯄ꯭ꯂꯦꯟ ꯑꯃ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯀꯣꯡꯒꯣꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯀꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯒꯦꯐ꯭ꯔꯦꯀꯣꯅ ꯆꯂꯥꯏꯕ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯃꯆꯥ 2ꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯦꯅꯤꯌꯥꯃꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯀꯥꯂꯤꯃꯥꯗꯥꯒꯤ ꯁꯥꯎꯊ ꯀꯦꯕꯨ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯕꯨꯀꯥꯕꯨ ꯇꯝꯅ ꯄꯥꯏꯕꯗ ꯂꯝꯈꯥꯡꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯎꯊ ꯀꯦꯕꯨ ꯒꯚꯔꯅꯔ ꯊꯤꯌꯣꯀꯥꯁꯤꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯇꯪꯃꯨꯛ ꯃꯌꯥꯝꯅ ꯍꯥꯞꯆꯔꯝꯒꯦ꯫ ꯄꯥꯎꯁꯤ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯇꯥꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅꯤ ꯃꯌꯥꯝ ꯃꯤꯑꯣꯏ 38 ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫
नेपाल की सिंधु पंचोक डिस्ट्रिक्ट इराय नुमिता चिंग निखाइबगी थौदोक अमा थोखिबगा लोइनना यामद्रबदा मियोय 38 थीबा खंखिद्रे अमदी अतै मियोय 10 रेस्क्यू तौख्रे हैना अथॉरिटी सिंगना फोंदोखरे सिंग निखाइबगी थौदोक अदुदा युम 30 हेना फुमजिनखी हैनासु पाउसिदा मखा तारी पाउसि लुसिलकपो ओइना म्याम इंडिया थोकपा अदुगुमलो कोविड-19 की अपडेट अपुनबगी ओइना म्यामदा अपडेट अंगतंग शेयर तौजरमगे पुंग कुनगा मरीगी मनुंगदा इंडिया दा कोविड-19 ना मियोय लिसिंग हुंफुगा मरी हेना नाखरे लिसिंग मगा तरे सीखरे पुन सीबा मसिंग लिसिंग मार्फुगा निपान यौखरे नसु पाउसिना मखा तारी यूनियन हेल्थ मिनिस्ट्री की डाटा मतुंग इना हौखिबा पुंग कुनगा मरीगी मनुंगदा इंडिया दा मियोय लिसिंग हुंफु मरीगा चौवागा यांखैगी हुमदोय अमगसु कोविड-19 नरखिबगा लोइनना लाइबा असिगी कोविड-19 अनाबा मसिंग पुना लाख कुनगा मरीगा लिसिंग हुंफुगा मथोयगा सामगा मौद्रा यौखरे मालेमगी मनुंगदा हौखिबा नुमित 10 दगी हौना नुमित खुदिंगी ओइना लाइसत असिना इंडिया दा ख्वाइदगी मसिंग हेना नारकली फगलपगी सांगसु वर्ल्ड हेल्थ ऑर्गेनाइजेशन डाटागी मतुंग इना अगस्त 3 दगी 13 फाउबदा मालेमगी ओइना इंडिया ना ख्वाइदगी मसिंग यामलकली फगलपगी सांग असि अनाबा मसिंग लाख 13 का लिसिंग यखै मथोयगा चौवागा यखैगा मंगा नाबा फरक्तुना सादा 70.17 वांखलकले महाराष्ट्र अमसुंग मरु ओइना मुंबई ने इंडिया की कोविड-19 की ख्वाइदगी चाउबा अवाबा मखाताना ओइरी स्टेट असिदा सगोल से निमित्त नौना लिसिंग 10 मथोयगा सनिपांगा 13 नरखिबगा लोइनना अनाबा मसिंग पुन्ना लाख मंगागा लिसिंग हुंफुगा चामगा 13 यौरे सगोल से निमित्त तमिलनाडु ना मियोय लिसिंग मंगागा सनिपांगा 35 कोविड-19 नरखरे अमसुम अनाबा चामगा 15 सीखरे मसी थारगा अनाबा मसिंग पुन्ना लाख 3 लिसिंग 10 चहुंगा यांखैगा मंगा अमसुम असीबा मसिंग लिसिंग मंगागा चहुंगा मौद्रागा 3 छुरे कर्नाटका की सो अनाबा मसिंग लाख 2 हेनखरे नौना मियोय लिसिंग 3 का 3 नरखिदुना अपुन मसिंग अदु लाख 2 गा लिसिंग 3 सनी यौरखरे आंध्र प्रदेश तसु सगोल सुनुमित हाइबदी पुंग 13 लिसिंग 4 मौद्रागा 3 नरखिबगा लोइनना कोविड-19 नाबा अपुन मसिंग लाख 2 गा लिसिंग 34 चामगा 90 सुखरे एपिडेमिक डिजीजेस एक की मखादा पीबा शक्ति सिजिनदुना तेलंगाना गवर्नमेंट स्टेट असिदा प्राइवेट हॉस्पिटल सिंगी फमुंग सिंगी साद यांखै हेना लौसिननाबा वरेप लौखरे नौना मियोय लिसिंग मगा 9 कोविड-19 नारखिदुना स्टेट असिगी अपुन अनाबा मसिंग लिसिंग 9 गा चहुंगा मौद्रागा 3 यौखी लाइबा असिदा कोविड-19 नाबगी सीबगी सांगसादा अमगा पॉइंट मौद्रागा 5 दा हंथरखरे हौजिक लाइबा असिदा अपुन अनाबा मसिंग मसिंगी सांगदा 13.9 हाइबिद अनाबा लाख 3.50 हेना एक्टिव ओइरी इंडियन काउंसिल ऑफ मेडिकल रिसर्च ICMR की मतुंग इन ngarang sagol sunumita सैंपल लाख 9 गा लिसिंग 9 गा 719 टेस्ट तौदुना टेस्ट तौबा अपुन मसिंग कोर 2 गा पॉइंट 3 गा 3 हेले मियाम अमसुम कोविड वॉरियर सिंगना कोविड-19 की मयोक्ता कनल लांथेंगनरखराबना थुनमक माई पाकलगनी हाइना यूनियन हेल्थ मिनिस्टर डॉक्टर हर्ष वर्धन हाइकी यूनाइटेड स्टेट अमसुम ब्राजील की हेक माथंग मालेम की मनुंग कोविड-19 ख्वाइदगी मसिंग यामना नाबदा इंडियाना अहुम सुबने हौखिबा सही की अथेंगबदा चीनादा अहानबा हौरखिबगी हौजिक फावबदा कोविड-19 लाइसेट असिना मालेम की ओइना मियोय लाख 3.5 हेना हातखरे यामना लौना गमना लाइना असिना मी कोर 2 गा पॉइंट 3 हेना नाखरे न पाउसिना मखाताना फोंदोरकली दुगा मैमना पाथोकसखिबिसिदा सोइखिबा लानखिबि यॉर्स म्यामना ngakpigani amasum anobo paw hek lakpaga मैम दा अपडेट पिबा ngamna bo honajarake नुसिबिदुना वीडियो सिबु लाइक amasum share to bi amasum channel sibu subscribe to bidragdi subscribe to biramu thank you